ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯂꯣꯀꯦꯟ ꯀꯧꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 6ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯅꯤ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯕꯀꯤ ꯑꯣꯏꯅ ꯗꯗꯥꯒ ꯑꯩꯒ ꯂꯥꯏꯕꯨꯡꯗ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟꯒꯤ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯏꯪꯈꯣꯜ 2ꯃꯨꯛ ꯂꯥꯜꯂꯒ ꯑꯍꯟ ꯃꯥꯏꯕ ꯑꯣꯏꯕ ꯑꯃꯁꯨ ꯂꯩ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯍꯣꯡꯉꯛꯄꯅꯤ ꯍꯥꯏ꯫ ꯑꯁꯥꯏꯗ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤ ꯁꯥꯒꯩ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯏꯕ ꯑꯣꯏꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯃꯆꯥꯅꯨꯄꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅꯗꯤ ꯑꯔꯨꯕ ꯂꯩꯅꯥ ꯅꯠꯇꯦ, ꯅꯈꯣꯏ ꯁꯥꯒꯩꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡ ꯑꯁꯤꯅ ꯃꯤꯉꯣꯟꯗ ꯑꯔꯨꯕ ꯂꯩꯅꯥꯅꯤ ꯁꯟꯗꯣꯛꯄꯅꯤ, ꯑꯩꯒꯤ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯊꯅꯝꯃꯤ꯫ ꯑꯍꯜ ꯑꯁꯤꯒꯤ ꯃꯆꯥꯁꯤ ꯄꯨꯂꯞꯅ 5ꯅꯤ, ꯅꯨꯄꯤ 2 ꯅꯨꯄꯥ 3꯫ ꯍꯧꯖꯤꯛ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯁꯨ ꯑꯗꯨꯝ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯆꯠꯄ ꯏꯃꯨꯡꯅꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝꯗꯗꯤ ꯆꯦꯡꯒꯤ ꯃꯤꯟ ꯍꯥꯡꯉꯒ ꯂꯩꯀꯥꯏꯗ ꯄꯩꯁꯥ ꯑꯗꯨꯝ ꯄꯥꯏꯔꯛꯏ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯆꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯗꯗꯥꯒ ꯑꯩꯒꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯥꯏꯕꯨꯡꯂꯣꯝꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯋꯥ ꯇꯥꯅꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒ ꯕꯕꯥꯒꯅꯗꯤ ꯗꯗꯥꯒ ꯏꯕꯥꯅꯤꯅ ꯑꯍꯤꯡꯗ ꯆꯠꯄꯁꯤ ꯀꯌꯥ ꯄꯥꯝꯃꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯟꯒꯤ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒꯗꯤ ꯌꯥꯔꯦ, ꯅꯨꯃꯤꯗꯥꯡꯗꯗꯤ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯐꯅ ꯑꯁꯨꯝꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯍꯥꯏꯖꯔꯕꯁꯨ ꯗꯗꯥꯒ ꯑꯩꯒꯗꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯋꯥꯀꯤꯡ ꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯒꯗꯕ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡꯁꯨ ꯇꯥꯔꯝꯗꯥꯏ ꯑꯇꯤꯌꯥꯁꯤ ꯊꯋꯥꯏꯃꯤꯆꯥꯛ ꯊꯥ ꯑꯃꯠꯇ ꯊꯣꯡꯈꯤꯗꯦ꯫ ꯑꯆꯧꯕ ꯅꯣꯡꯍꯧ ꯑꯃ ꯂꯥꯛꯀꯗꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯑꯇꯤꯌꯥꯁꯤ ꯄꯨꯀꯨꯞ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯗꯥꯒ ꯑꯩꯒ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯃꯥꯏꯕ ꯑꯣꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯂꯣꯀꯦꯟ, ꯑꯩꯈꯣꯏ ꯃꯥꯝꯃ ꯑꯍꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ, ꯑꯅꯥꯕ ꯍꯦꯟꯖꯜꯂꯦ ꯍꯥꯏꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯀꯅꯤ ꯍꯥꯏ꯫ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯥ 3 ꯂꯩꯕꯁꯤ ꯅꯣꯡꯃꯇ ꯂꯩꯀꯥꯏꯒꯤ ꯋꯥ ꯇꯥꯅꯕꯗ ꯊꯣꯔꯛꯇꯦ꯫ ꯑꯩꯅ ꯈꯟꯕꯗ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯍꯪꯉꯛꯀꯅꯤ ꯇꯧꯔꯤꯕꯖꯥꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯗꯗꯥꯗ ꯈꯪꯗꯦ, ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯨꯝꯁꯤ, ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯁꯨ ꯌꯧꯁꯤꯜꯂꯛꯏ, ꯇꯥꯔꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯗꯥꯗ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯏꯕ ꯑꯣꯏꯕ ꯑꯍꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗꯒꯤ ꯈꯤꯇꯪ ꯍꯦꯟꯇꯣꯔꯛꯑꯒ ꯅꯣꯡꯃꯪꯈꯥ ꯄꯥꯟꯕꯤ ꯑꯃ ꯂꯩ, ꯃꯗꯨꯒꯤ ꯅꯣꯡꯃꯪꯈꯥ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯗꯨ ꯎꯕꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯗꯗꯥꯒ ꯑꯩꯒꯗꯁꯨ ꯑꯍꯜ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯝꯗꯨꯅ ꯃꯈꯣꯏꯒꯤ ꯆꯦꯡ ꯇꯛꯐꯝ ꯃꯤꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫ ꯀꯣꯟꯅ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯈꯤꯇꯪ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯗꯗꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯨ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯃꯤꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯒꯨꯝꯁꯤ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯗꯨꯅꯤ꯫ ꯑꯗꯣ ꯗꯗꯥ ꯅꯣꯡꯁꯨ ꯇꯥꯔꯛꯀꯗꯣꯔꯦ, ꯏꯕꯥꯅꯤ ꯆꯠꯂꯒꯨꯝꯁꯤꯔꯥ? ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ, ꯌꯨꯝꯗ ꯍꯜꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯗꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯂꯣꯀꯦꯟ, ꯉꯁꯥꯏ ꯏꯕꯥꯅꯤꯅ ꯁꯥꯈꯤꯕ ꯋꯥꯗꯣ ꯑꯍꯜ ꯑꯗꯨꯅ ꯇꯥꯔꯝꯃꯗ꯭ꯔꯣ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ, ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯇꯥꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯗꯗꯥ, ꯍꯌꯦꯡ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ, "ꯂꯣꯀꯦꯟ, ꯌꯧꯁꯨ ꯌꯧꯔꯛꯀꯗꯣꯔꯦ, ꯅꯣꯡꯁꯨ ꯃꯪꯖꯕꯒꯤ ꯋꯥꯅꯤ ꯄꯥꯛ ꯄꯥꯛ ꯇꯥꯈꯤꯔꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯌꯧꯁꯤꯜꯂꯨꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯐꯔꯦ, ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯨꯝꯁꯤ, ꯄꯨꯡ 10 ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯁꯤ, ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯏꯕꯥꯅꯤꯅ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤ ꯌꯥꯝꯅ ꯁꯥꯎꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯕꯨꯡ ꯌꯧꯗꯨꯅ ꯉꯥꯏꯍꯥꯛ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏ ꯑꯍꯟ ꯅꯍꯥ ꯈꯔ ꯄꯨꯜꯂꯒ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯩꯅ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯝꯈꯤ꯫ ꯅꯣꯡꯁꯨ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯗꯗꯥꯗ ꯑꯩꯅ, "ꯗꯗꯥ, ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ, ꯅꯣꯡꯁꯨ ꯇꯥꯕ ꯍꯧꯔꯦ, ꯆꯠꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯗꯥꯁꯨ ꯍꯣꯏ ꯆꯠꯂꯁꯤ, ꯅꯣꯡꯁꯨ ꯇꯥꯕꯨ ꯇꯥꯔꯛꯑꯕ ꯃꯥꯜꯂꯤ, ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯗꯗꯥꯒ ꯑꯩꯒ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯁꯣꯔꯣꯛ ꯑꯗꯨꯗꯒꯤ ꯌꯨꯝ ꯇꯝꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯦꯟꯕ ꯍꯧꯔꯝꯃꯤ꯫
Ngayaki matungdadi lerak matol adudagi dadaga aigana yum tamna hek sentharakpada maibo oiba ahal adu lamben sorok mayaida mafi thongdana lepaga leiramki akhoi suma ubada ngayakti sap lepami konadi ahal adu mi atopa magi thonganda sensenki mataw aduda dadaga aigasu ingak ngak ngayak munna yengamaga yum lomda mukkanna selakhi yum hek yawbaga de dadaga aigasu akhoi gi kada sangnarami aina su imaga babaga da pauk tomge hairubada dadana tamunu kona tamna haisi ahing asida mung ibani da ngangakani tummo nangsu aisu tummani hairakhi asumna hing adu daidi sada kiman khiduna tumba yaramde numidang thenga pho phone pairaga leirami ngayak lerga de khoi dadasi hek hek jingbagi makhol maina tarakhi ahamba de so khoi baba oirupui ningdana phamungdagi ima de ima baba du mengak nare amukta haudo o laurami konadi imana nang baba nate nayambani nang amukta sango kaidoro bazano hairakhi madudai su isade phingphingna kaino dadasi bun han khaidi amukphok sumaina mengak nadabani tumkhibada sungairi kaidoro banu khanduna dadagi kada sangami adubu angakpani akhoi dadadi makhong makut phingphing kauraga marai sangna tingthoga kana kumba mana masada namselaga leibadongna hek hek jingaga leiramki matawadu dai su dadagi masa nomduna dadabu haudo ami imaga babaga sui phingphingna ka adu da senselakhi angakpani phanak kuira phok dadasi masa nomduna haudo phok gyan tadba makhai hek hek jingaga dum leikhi matawadu dai imaga iga su pakhatpa haurami konadi babana hinga duda akhoi baji kauba chenki baji ek lakpaga dadagi masa pairaga tamna tamna makhong makut lengbadagi kona dada mikap khangthok thorakhi matawadu dai imaga babaga su punganga ami bajina so somna hairakhi angang ani si numidang mapan yamna thuini hayeng khaidi thon ganu kanana khangbodo amma sigi sumasa nupi kana narga leiribani ahla sisu araiba nati doctor na khut tharabani masa nupi dusu maduna mapa sina laigi oiba hiramda kanna laing pathap chatharibani nakoina khangdaba wa yamna lei hayeng khaidi na china naw numidang mapan thokanu hairakhi kona dadana baji hek chatkibaga akhoi sumna hairakhi nakhoi mayam na ngasai de gi sanomduna haudorakpadu aisu loina ui gyan su loina tai tawbudu boy gi kada masak khangdaba halama sangaga aingonda kanna namselei madudage su isada leng khotpa matangam khidre sorpho loina punjale hairakhi dadagi wafo madu de imana su hinga duda khoju lekham humdo ami nonghek ngan baga su khoi bajina khoida sumna hairakhi ngarang asawbuna mengak na badagi aisu ahing tumbadai sada pungnamda namakpadagi ahing amata tumdre ngarang se kari lakpanu khangde nongalamdai da swai gi maning thangbai khole somdagi makura kari no su khangde mina na hebadongna makhola matai hayeng khai dina china nawa hinga thengbada kochat chat kanu hairakhi kona de su baba tadringai imada khoina mamangda thengnarkiba thaudo adu wari tammi madude imadi masada pakhakhiduna aingonda thina ngangakhi aduguma thaudo amana china nawna thengnare hairagadi nasada mai amata oirasu okthoaga imungda sangadabani matung manaw amuk khana numidang nabani chatpa yararoi numittuda nabani gi tungda mana machinjak tamliba aphataba posakaduna nakhoigi natung inaduna lagle hairakhi wafam adu tabada isu sada swai lauki masigi matung hapta amamuk leiragadi khungi lai haraubasu haurami maduna dadaga igasu lai haraubogi kuchen chelami tawbadabu yumda halakpadadi hanadagi di khara khara nganna yumda hanjala ami lai haraubo yengba chatpagi lerak khulaksu mi adum salami maduna kya ka hina kibati wairamdi amaromdana maibo oiba haladugi masanu pisu nongnini mukleragadi sirani hainarakhi makhoigi imungda lekai mioi singna anaba hangba sangubadasu ahaladuna khoi sagege imung singasi yamna hunduna nganghawi hairakhi adubo akoina di moida karisu tawruba leite maduna kaya ka hena khoi so mana biramde masigi matung lai harauba numit humni selakpada akoi lekaida halama sikhi ahaladusu mayamna hainabada adumna sini thajade hai maramdi ngasi sini haibagi nongnini walingaida ahaladu masai kanna maiboiba haladugi mungda anaba hangba sangki hai masigi matung masada anaba mata leitana ahaladu tumbada hawgalaktabani hai thaudodu da lekagi mioi kharanadi asumna su hainarami yamna kana naduna leiribai mungaduda anaba hangba changubaduda ahaladu da phataba dasa thajalakpani hainarami
ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ 5ꯅꯤ ꯆꯟꯕꯗꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯍꯨꯏ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯁꯨ ꯏꯁꯥꯗ ꯂꯣꯛ ꯈꯔ ꯆꯦꯟꯗꯨꯅ ꯏꯁꯥꯗ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯇꯧꯕꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯗꯗꯥꯗꯤ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯆꯠꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯣꯏꯅ ꯆꯠꯅꯈꯤ ꯑꯩ ꯏꯇꯣꯝꯗ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯀꯥꯗ ꯃꯤꯑꯣꯏ ꯑꯃ ꯆꯪꯈꯤꯕꯗꯧꯅ ꯏꯁꯥꯗ ꯁꯥꯅꯤꯜ ꯑꯃ ꯐꯥꯎꯔꯛꯈꯤ ꯗꯗꯥꯒꯤ ꯎꯄꯨꯒ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗꯩꯁꯨ ꯗꯗꯥ ꯍꯜꯂꯛꯑꯕꯣꯏ ꯅꯤꯡꯗꯅ ꯐꯃꯨꯡꯗ ꯍꯤꯞꯅ ꯗꯗꯥ ꯅꯪ ꯍꯜꯂꯛꯑꯕꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯐꯥꯎ ꯀꯅꯥꯁꯨ ꯈꯨꯝꯃꯛꯈꯤꯗꯦ ꯃꯈꯣꯜ ꯑꯗꯨꯗ ꯁꯨꯝ ꯃꯤ ꯂꯩꯕꯗꯧꯅ ꯀꯣꯛ ꯀꯥꯛ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯈꯤ ꯃꯄꯥꯟꯗꯁꯨ ꯍꯨꯏ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯗꯗꯥꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ ꯗꯗꯥꯒꯤ ꯎꯄꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯁꯥꯟꯅꯔꯒ ꯂꯩꯔꯝꯈꯤ ꯀꯥ ꯑꯗꯨꯁꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯤꯕꯅꯤ ꯅꯨꯡꯁꯤꯠꯁꯨ ꯑꯃꯠꯇ ꯁꯤꯠꯂꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯂꯥꯎꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯥꯖꯤꯅꯁꯨ ꯄꯥꯈꯠꯇꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯕꯥꯖꯤ ꯗꯗꯥꯒꯤ ꯀꯥꯗ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯃꯄꯥꯟꯗ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏꯕꯁꯤ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯥꯖꯤꯅ ꯑꯃꯨꯛ ꯅꯪꯒꯤꯗꯨꯕꯨ ꯁꯦꯡꯕꯨ ꯁꯦꯡꯉꯕꯅꯦ ꯅꯇꯣꯝꯗꯒ ꯂꯩꯕꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜꯅꯗꯤ ꯅꯠꯇꯦꯀꯣ ꯂꯥꯛꯑꯣ ꯑꯩꯒ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯕꯥꯖꯤꯒ ꯑꯩꯒ ꯗꯗꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯗꯗꯥꯒꯤ ꯎꯄꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯈꯣꯟ ꯍꯧꯅ ꯘꯝ ꯂꯥꯎꯅ ꯈꯨꯝꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯒ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯏꯁꯥꯗ ꯈꯪꯄ꯭ꯔꯦꯠ ꯈꯪꯈꯤ ꯗꯗꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯗꯁꯨ ꯏꯁꯥꯗ ꯂꯨꯝꯕꯨ ꯁꯥꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯕꯥꯖꯤꯅ ꯕꯨꯡꯉꯣ ꯅꯪ ꯑꯩꯒ ꯂꯩꯔꯨꯔꯁꯤ ꯅꯃꯥ ꯍꯣꯏ ꯅꯌꯥꯝꯕ ꯍꯣꯏ ꯍꯜꯂꯛꯑꯒ ꯅꯪ ꯑꯃꯨꯛ ꯆꯠꯂꯨ ꯍꯧꯖꯤꯛꯇꯤ ꯕꯥꯖꯤꯒ ꯂꯩꯔꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯄ ꯕꯥꯖꯤꯒ ꯉꯥꯏꯃꯤꯟꯅꯔꯝꯃꯤ ꯏꯃꯥꯕꯣꯛꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯀꯦ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤꯁꯨ ꯕꯥꯖꯤ ꯃꯇꯣꯝꯗ ꯂꯩꯔꯝꯃꯤ ꯀꯣꯟꯅ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯑꯒ ꯑꯩꯁꯨ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯇꯝꯃꯝꯃꯤ ꯏꯃꯥꯅꯁꯨ ꯅꯨꯃꯤꯠꯇꯨ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯀꯣꯏꯅ ꯍꯨꯝꯗꯣꯛꯑꯝꯃꯤ ꯗꯗꯥꯁꯨ ꯅꯨꯃꯤꯠꯇꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯍꯜꯂꯝꯗꯦ ꯑꯩꯒ ꯄꯨꯟꯅ ꯇꯨꯝꯃꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏ ꯍꯔꯥꯎꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯁꯨ ꯌꯧꯁꯤꯜꯂꯛꯈꯤ ꯃꯗꯨꯅ ꯑꯩꯁꯨ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯒꯤ ꯂꯥꯏꯕꯨꯡꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯗꯗꯥꯁꯨ ꯃꯥꯏꯕꯤꯅ ꯗꯁꯥ ꯌꯥꯝꯅ ꯄꯥꯡꯗꯦ ꯍꯥꯏꯗꯅ ꯏꯃꯥꯒ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯛꯈꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯏꯕꯨꯡꯗ ꯑꯍꯤꯡ ꯂꯦꯛꯑꯁꯤ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯃꯛ ꯑꯍꯤꯡ ꯂꯦꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯌꯥꯝꯕꯗꯤ ꯗꯁꯥꯁꯨ ꯌꯥꯝꯅ ꯄꯥꯡꯗꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯏꯅ ꯑꯍꯤꯡꯗ ꯂꯦꯛꯑꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯝꯃꯤ ꯗꯗꯥꯁꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯂꯥꯏꯕꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯌꯨꯝꯗ ꯆꯠꯈꯤ ꯑꯩꯉꯣꯟꯗꯁꯨ ꯗꯗꯥꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯀꯤꯁꯨ ꯌꯥꯝꯅ ꯀꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯝꯗꯦ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯇꯨꯝꯃꯨ ꯅꯪꯒꯤ ꯀꯥꯗ ꯇꯨꯝꯃꯨꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯌꯨꯝꯗꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯨꯕꯗ ꯍꯥꯟꯅ ꯃꯤꯁꯀꯣꯜ 10 ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗꯨ ꯀꯞꯇꯨꯅ ꯅꯪ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯑꯣ ꯅꯌꯥꯝꯕꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗ ꯍꯤꯛ ꯆꯤꯡꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯍꯟꯗꯛꯇꯤ ꯃꯁꯥꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯀꯀꯥ ꯍꯣꯏ ꯕꯥꯖꯤ ꯍꯣꯏ ꯃꯌꯥꯝꯁꯨ ꯗꯗꯥꯕꯨ ꯀꯟꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯑꯒ ꯂꯩꯔꯝꯈꯤ ꯏꯃꯥꯁꯨ ꯐꯃꯨꯡ ꯅꯥꯀꯟꯗ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯑꯩꯅꯁꯨ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯗꯗꯥꯗꯤ ꯃꯁꯥꯗ ꯂꯦꯡ ꯈꯣꯠꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯟꯗꯁꯨ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯂꯣꯀꯦꯟ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯉꯁꯥꯏ ꯂꯥꯏꯕꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤ ꯍꯥꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯗꯗꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯏꯌꯥꯝꯕ ꯑꯗꯨꯗ ꯄꯥꯎ ꯇꯝꯃꯝꯃꯤ ꯀꯣꯟꯅꯗꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯠꯇ ꯌꯦꯡꯍꯟꯗ꯭ꯔꯤꯕꯣ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯕꯨꯡꯗꯒꯤ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯄꯨꯔꯛꯎꯔ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯗꯥ ꯁꯨꯖꯦ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃꯠꯇ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯐꯣꯟꯗ ꯀꯞꯄꯝꯃꯤ ꯀꯣꯟꯅꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯗꯨꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯗꯗꯥꯒꯤ ꯃꯤꯍꯨꯟ ꯌꯦꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯣꯟꯊꯣꯛꯄꯅꯤ ꯑꯉꯥꯡꯁꯦ ꯑꯍꯤꯡ ꯇꯨꯝꯃꯤꯉꯩꯗ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯆꯤꯡꯈ꯭ꯔꯦ ꯀꯨꯏꯊꯕ ꯌꯥꯔꯔꯣꯏ ꯆꯠꯂꯣ ꯑꯩ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯒꯦ ꯅꯈꯣꯏ ꯂꯥꯡꯉꯣ ꯊꯨꯕꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯔꯛꯄꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯝꯃꯤ
ꯀꯣꯟꯅꯗꯤ ꯃꯥꯏꯕꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯥꯝꯅ ꯋꯥꯅ ꯗꯗꯥꯒꯤ ꯊꯋꯥꯏꯃꯤ ꯑꯗꯨ ꯆꯐꯨ ꯑꯍꯤꯡꯕ ꯃꯆꯥ ꯑꯃꯗ ꯂꯪ ꯑꯍꯤꯡꯕ ꯇꯧꯔꯒ ꯈꯣꯏꯔꯨ ꯇꯥꯔꯒ ꯊꯋꯥꯏꯃꯤꯗꯨ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯑꯍꯤꯡ ꯑꯗꯨ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯥꯝꯅ ꯋꯥꯅ ꯃꯥꯏꯕꯗꯨꯅ ꯍꯣꯠꯅꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯗꯗꯥꯁꯤ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯗꯗꯥꯕꯨ ꯀꯣꯜꯂꯒ ꯀꯞꯄꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡ ꯑꯁꯤ ꯆꯦꯡ ꯂꯩꯕꯒꯤ ꯍꯤꯡꯕꯅꯤ꯫ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯅꯁꯨ ꯑꯉꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯅꯈꯣꯏ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯃꯤ ꯑꯁꯤ ꯆꯤꯡꯉꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯃꯤ ꯁꯥꯝꯂꯕ ꯊꯋꯥꯏꯃꯤ ꯑꯃꯗ ꯄꯨꯟꯁꯤ ꯍꯥꯞꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩ꯫ ꯑꯩꯒ ꯊꯥꯏꯅ ꯄꯨꯜꯂꯝꯕ ꯑꯍꯟꯅꯤ꯫ ꯅꯈꯣꯏ ꯑꯁꯥꯏꯁꯤꯗꯒꯤꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ꯫ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯗꯅꯕ ꯑꯩ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯗ ꯖꯟꯇ꯭ꯔ ꯈꯔ ꯁꯤꯕꯤꯔꯝꯒꯦ꯫ ꯍꯌꯦꯡ ꯅꯈꯣꯏ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯒ ꯂꯥꯏꯕꯨꯡꯗ ꯂꯥꯛꯎ꯫ ꯑꯩꯅ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯉꯩꯗ ꯁꯦꯝꯕꯤꯔꯝꯃꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯐꯠꯇꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯤꯈꯤ꯫ ꯗꯗꯥꯒ ꯏꯕꯥꯅꯤꯁꯨ ꯂꯥꯏꯒꯤ ꯊꯧꯒꯜ ꯐꯪꯕ ꯂꯥꯛꯄ ꯃꯥꯏꯕ ꯑꯗꯨꯅ ꯖꯟꯇ꯭ꯔ ꯑꯃꯃꯝꯁꯨ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤꯗ ꯅꯥꯈꯤꯕ ꯂꯩꯅꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯥꯔꯛꯄꯗꯒꯤ ꯑꯍꯜ ꯑꯗꯨꯁꯨ ꯁꯤꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯖꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫